Loktak Pata Lupa Koti Kunga Manga Dasmik Manga Nipan Changna Paikat Kadaba Loktak Inland Waterways Improvement Project Paikatna Bohonarak Pasi Yaba Ngamloy Haina or Loktak Lake Area Fishermen's Union Manipur Fongdorakli Amasung Sagol Senimit Kudingi Cycle the office Kadona Lakiba Chahi Animapung Farak Paga Iroinana Minister Karam Shamna Masaya Langtabal SCG Akoi with a cycle the Kongchat Tree. Mayam Krum Jari Adam Yang Biri with Impact News ni a Pinky Okram the Hauzik, Pungjasi Faugi Maruiba Pausing, Miam the Pizari. Manipur High Court Amadi Ministry of Environment ki Athing Bagi Mayokta, Loktak Development Authority na Loktak Patalupa Koti Kunga Manga Gadasmik, Manga Nipan Changna Paikat Kadaba, Loktak Inland Waterways Improvement Project, Paikat Nana Bohonarak Pasi, Yaba Ngamloy Haina, or Loktak Lake Area Fishermen Union Manipur. ALLAFUM की General Secretary O Rajen na Fongdorakli wafa masingasi Manipur Press Club tapang thokiba Loktak Pat ki ngami kaya na sarukyaba paumi sing unaba amada mahak na Fongdokibani Rajen na makhata na haikibada union asina matam kaya gi mamangdagi Loktak Pat ki mahusagi akoybagi saktam asi ngak senana ba hotnabada achauba thodang kaya lauduna lakli adubu Manipur lenga ki Loktak Pat kannana ba leiriba Loktak Development Authority LDA nadi pat asibu kannana ba hotnabagi mahutta pat asibu sen tanfam onthok tuna leire nakal amaromda Loktak Pat ki saktamda akaiba lakli ba kaya asi LDA na ngami singda taisenana ba hotnariba asisu ngami singna yaningde Loktak Pat ki saktam kairiba sigi maru oiba maram singdi Ithai dam saba Nambul Turelda amot akai kaya thadaba amadi pat asigi akoibada leiba lofam kaya da tilalhida kaya sizinarakpa asinani maram asina LGA na thamoi sengna Loktak Pat kannana ba hotnabiu sel khara phangnana ba miyamda khudong chaba piba saduna anauba thabak amata paikhat piganu Tangai fadana pat asigi akoibada leiriba miyamgi chathok chasingi lambi semdaba yade hairagadi airlift oina sembiu haiki Motor Hosil Taragadi, Motor Buki Pankad, Ungarabagada, Makadre Banga Makai, Labanga Yamatang had Using Mayam, Paragala, Agalokaka Sakariam, restless with a Tapum Kongway, Loktak Development Authority, Asugum Batabaka say, Loktak, Apatabaka, Hudam Native, Loktaxi Districtive Keep Port of the Akal, the development in the Makona Loktaxi Districtive Environmental Yamakai Pibeneva. Romacoin Hybocalda. Praja sing asina phum phulna hi yoba yadi haibeneba aduga makoina 2008 tagi horokan 2015 bhaw gud Loktak ki phum roina sengbo loinen claim toroga hojingna phum nei habisi artha kari no sinida Cyclothon campaign ki pauzel pi bo oina Minister Karam Shamna Sagol Senumit Khudingi cycle the office ka duna lakiba ngasi ga thana chahi ani mapung farak paga iroinana Minister Masayauna Langthabal Assembly constituency ki akoibada cycle ki khongcha chatkhre Kumon numit asiga mari lainana Lilong Higher Secondary School class 11 amadi 12 tamliba mahairoi tarani thoida minister na cycle amamam khudol tamkhre panbayai akoibagi fibamda chauna ahongba leirakliba asidagi kharada oirabasu kannabagi wakhalonda Prime Minister Narendra Modi na English singaniga supna taratareta campaign ase haudokhibani nakal amaromda English singaniga supna tarataret ki November kunga tarukta cycle rally amaga loinana Minister Karam Shamna state asigi oina campaign asi haudoklaba matung chahi adugi November 13 dagi hauna sagol se numit khudingi mahaki office chamber tamna cycle da office kaduna lakhibani ngasigi rally adu chajing Mairen Khong community hall dagi khongsan ba hauraga Langthabal assembly constituency ki mafam ayamba da koina chatluraba matung Mairen Khong community hall da lamthungpham oikhi Kumon numit asiga mari lainana community hall aduda pangthokiba chamba thoram amada minister na mahairoi singda cycle lemna khusinakhibani Adi Horeba Tungi Narol Singda, Tamjaningai Uiba Mongda, Pavaiba City Tamgadavani Horegi, Banarol Singna, Chaishu Singna, Taibagi Wakalonda, Truste Kudingi, Cycle Se, Aptamada, Amumuk, Taubuni. Aduna Prime Minister ki Pandam da Su, Akoi, Sayolamagi Manunda, Lady Ba, Bharat ki, Koti Samaga, Kuntramuk, Lady Basina, Magi profession, Adu Tidana, politician were su, IS officer were su, any level the Lady Bami Kutimuna, Sayolamada Noma, Magi cycle sit Tauragati, oil consumed over Sang Handahanba, Haksang Panba,
aduga pollution phahanba sel thungi phibam phagalhanba haiba wakhalon du da hawdokhibani aduna yamna mating leiba khunai ama oirakna ba honaba kanda di mating thopa naharol kayagi mafam manipur gi samaj de yamna darkar leiri hai Labor Department Sinduna Pradhan Mantri Shram Yogi Mandhan PMSYM Amadi National Pension Scheme Trader Scheme gi matangda hapta ama chupna pangthokadaba Pension Week ki thoram ama ngasi Palace Compound da leiba Manipur State Film Development Society MSFDC da pangthokre Unorganized sector da lairiba sinmi singna ahal oiraba matamda pension ki senfam khara fanghanduna makhoi gi punsi ki ngaklo ama piba haibasi lenga ki pandamni sinmi sing asida lengak na pibiriba khudong chaba sing fanghanana ba hotnabada department ki official amadi sinmi organization singna chapcha na mateng pangbiu haina labor minister thokchom radeshyam na appeal tawrakli Chayol ama chupna pangthokadaba pension week thoramaduga mari leinana minister thokchom radeshyam na haikibada tha amada lupa lising tara mangagi makhada senthop oiba unorganized sector da leiba chahi tara nipan dagi chahi nifu phawbagi manung da leiba sinmi singi oina lengak na pradhan mantri shram yogi mandhan pension scheme asigi khudong chaba Panghanduna sinmi aduna masagi chahi homfu surakpada lupa lising ahum faubagi pension gi senfam fangangani aduga lalolitik tawriba miyoi singi oina chahi gi income lupa koti amaga makhaidagi hanthaba singi oina su national pension scheme gi makhada lupa lising ahum pension fangangani Lengak na PMSYM gi oina beneficiary lak kuntra manga aduga NPS trader scheme gi oina beneficiary lak kunga manga target tawri haina minister thokchom radeshyam na phongdorakli Laitho loin office kuding mafam kuding mak thaba ma la bari rai laitho la kana thabuk nungai to wi go ai bane mana kham do pura la ga lao sidai to wi nam lao ise lao ibe ma lao tamo lao kaka lao hai ga do dra adu den la tra di aroi ati to dra di aroi adu to ra brana I bai to so khoi bi betare adu nai labor department yaw bi ro kuding mo train request to zening isi lai riba government yaw riba khoi se we are very fortunate mi bu mating pang mo ngam bai bese mating pang magi service ma to bai se masi isor na khoi da khudong sa piram ning khan ga dam na anybody approach so kan da kramai na mating pang se ge why they have come to us akhoi da lai se kari no mating amai na gita da yaw ne bible le yaw ne isor phang na bi khwai de ten malambi se kari no kan da awa na ta mating ni mi da mating pang ma se sino hai Manipur Sangai Festival ngasi loisangani haina tawramba adu lakliba December thagi tang ani fauba sangdokre Directorate of Tourism na thadorakpa cherol amagi matung inna festival asi lakliba December gi tang ani da loisanbe ki warep asi Manipur lengak na lawrakpani hairi Society ki damakta Science and Technology haibagi hiramda ahanba National Conference ama DM College ki Chemistry Department da ngasi pangthokre thoramadu kanglei Khongyang Thizinyon KKT amadi Department of Chemistry DM College na sinduna pangthokibani thoramadu da Physical and Mathematical Science MU gi Dean Professor N Rajmohan na Chief Guest Professor N Ibotombi amadi Dr L Jaydebana Guest of Honor amadi DM College ki Principal Professor L Jaduna Functional President oiki thoramasi khumang haina mingthonduna Science pu nungsijaba amadi Science and Technology ki damakta tawrakpa thabak thoram amadi lairaba oiraga su anauba invention na chingba puthoklakpa taragadi KKT gi through the laklaga invention adugi patent tawhananaba society ki damakta hena chawkhatpa purakna bagi maru oiba pandamda pangthok khiba conference amani Anybody who is interested in science haibitare aduga technology sida hek interested oriba mi khudimangna akoigi KKT gi through the lak piraga anything interested related to science and technology akoi nang usigum haijari se ko sigi sida technology patent tawningba aduga lairaba mi ama weraga su ina khunba ama weraga su aina science ki damakta kenom tawragadi akoi always welcome haibase akoigi ngasigi khumang 2019 sigi akoigi aim and objective ne Matang swais da break amalawjake break ki matungda Maharashtra State Assembly gi numinini chathagadaba special session gi manung channa ngasi nungthil Udab Thakre na luchingba Mahavikas Aghadi government gi floor test pangthok kadaba gi pau amadi Manipur amasung malem gi tongan tongan ba i pau sing puduna lakjage impact news pu mi eng ta duna lebiyo mayam amukana taram nok chari bulletin asigi makhata ba pau miyam da bizari
Maharashtra State Assembly gi nominee Chathagadaba Special Session gi manung channa ngasi nungthil Uddhav Thackeray na luchingba Mahavikas Aghadi Government ki floor test pangthokadauri Shiv Sena NCP Congress ki chungsinaba Uddhav Thackeray na luchingba Mahavikas Aghadi Government ta masing yamlaba MLA singna sawgatle haiba adu December 3 fawba gi manungda uthoknanaba state asigi Governor VS Kosari na khangankhibani sitting ani laiba Special Assembly Session asi ngasi Haugadabani, Panbayai, Shiv Senagi pre-poll ally Oiriba BJP ani ki marakta Chief Ministerial Posta Yanaba Purakpangam Kidaraba Matungda, Uddhav Thackeray na luchingba Shiv Sena NCP amadi Congress ki chungsinaba Mahavikas Aghadi ki lengak asi semkhibani. Rajya Sabha na MP singi oina informal group ama semlagani haina laibag asigi Vice President oibata natana Rajya Sabha gi Chairman su oiriba M Venkaiah Naidu na hairiba MP gi oiba informal group asina social media da tawrakliba posting asina thokhalakliba khudong chadaba kaya asigi matangda kupna khanagani ngarang laibag asigi konung New Delhi da pangthokpa thauramamada saruk yaraduna M Venkaiah Naidu na hauzik lairiba social media gi trend asina haugalakliba angang singbu lana lamjing khigadaba yabagi fibam amada lairi masi matam chana yengsilauba mathau tai haiki M Venkaiah Naidu na makhata na media sing asibu sensational oiba pau sing hapnanaba hotnabagi mahutta parliament na tauriba substantive work sing adu gi matangda pau phongbiu haiki Hojik chathariba Indian Super League ISL 2019-20 da ngasi sanagadaba league match da ATK amadi Mumbai City anina lamba taunaragani haiba match asing asi numidang pung 8 makhai taba matamda Kolkata ge Yuva Bharati Kringangan Salt Lake Stadium da sanagadabani league match asigi sanakhiba Ngarang sanakhiba league match ta Hyderabad amadi Bengaluru FC anina panjil amamam chanaduna draw chatkre GMC Balayogi Athletic Stadium da sanakhiba match atu da Hyderabad ki panjil adu Rovin Singh na match ki marfutarap ga second ani suba minute Singh da chankhibani aduga Bengaluru FC gi panjil aduna Sunil Chhetri na match ki ani suba minute da chankhibani Hojik chathariba Hero I League ki ahanba league match ta Aizol FC amadi Mohan Bagan anina hojik lamba taunari hairiba match asi Aizol gi Rajiv Gandhi Stadium da ngasi nungthil pung ani taba matamdagi sanaba haukhibani league asigi ngasi sanakadaba ani suba league match ta Kerala Gokulam amadi Neroka FC anina lamba taunagani hairiba match asina Kozhikode gi EMS Stadium da numidang pung 8 taba matamda sanagani ngasi dagi chathaba hauriba Hero I League asida punna team 13 da saruk yari team sing adudi Aizol FC Chennai City Churchill Brothers East Bengal Kerala Gokulam Indians Arrows Minerva Punjab Mohan Bagan Neroka FC Real Kashmir amadi Trauni Aroibada bulletin asigi headlines amuka hana miyamda thamjari Loktak Pata Lupa Koti Kunga Manga Dasmik Manga Nipan Changna Paikhat Kadaba Loktak Inland Waterways Improvement Project Paikhatna Bohonarakpa Asi Yaba Ngamloi Haina O Loktak Lake Area Fishermen's Union Manipur na Phongdorakli Amasung Sagol Senimit Khudingi Cycle the office kadona lakiba chahi ani mapung farak paga iroinana Minister Karam Shyam na masayaw na lang tabal SC gi akoy bada cycle gi khongchat chat